Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau NSCN na maral sirakpabu Manipur Police na yakhidre Ukrulgi SP Karthingna Kuki Millitants Da Mateng Pangi haina NSCN GPRN na maral sirakpabu Manipur Police na yakhidre Manipur Police na microblogging site X dungasi nungtil thagalakpa Warol da NSCN GPRN gi wafam sing Aranbani amadi yumfam yaudabani Police Headquarter dagi lakpa directive ka loinana BSF amasung Kangpupi District Police na haijarakpadagi 2024 ki December taragani thoida Molham Kuki Khul Village ta BSF ki team chatpada Ukrul District Police na police guide pi khibani amarom da chahi adumaki December taraga mapal da su BSF ki company ama Molham da lainaba security barracks semgaliba sigi sinmi amasung machak matum sing puduna truck sing chakhibani Maduda su Ukrul District Police na security escort pi khibani maramaduna Manipur Police amasung Ukrul District Police po mingchat thian naba Chatharagliba thawong ase afaba nate matungna tawbiganu hairi Panbayai Ukrul gi SP Karthingna Kuki Millitants Da Mateng pangsili haina NSCN GPRN na maral sikhibani lalolup asina thadorakhiba cherol amagi matungina 2024 ki December taragani panda Saktiman ani amadi pickup mini truck ani da cheng amasung tin seat sing hablaga Molhang Kulda CRPF ki dimak ni haina thaki adubu Molhang Kul Yaubada CRPF na polam sing adu laubagi mahuta Kuki Militant chani romna ngairaga leirambaga loina na polam sing adu police yauhanda na thuna yang na lauthaki cheng amasung tin seat adugi makhada masak takthok taba lot ke yauri thawong asina Central Security Agency singna Kuki Millitants Da material amasung logistic support piri haiba taglei masida natana Kuki Millitants singi sel laknaba lambi ke aspiri haina maral sikhibani Miyamna kem thugaikraba matung air personnel sing Hombai Khul thadokna chatkre Kamjong District ki Kasom Khulen Block ki manung chanba Hombai village lariba Sam Rifles ki kem ama khunja sing hawkiba irai numita amanga ta thoan kraba matung asi kem asida leramba 40 suba Sam Rifles Personal sing masa masa ki podium laga Hombai Khul thadolaga chatkre ngasi ayu Kamjong ki Deputy Commissioner SP Sam Rifles ki Brigadier Sandeep Singh amadi Tangkhul ki CSO singi miut sing yaw nami famama pangthokraba matung Hombai village lariba kem chege Sam Rifles ki personal sing kem thadolaga chatnaba hawkibani haina Tangkhul Ajay Kathamnaw Long TAKL gi President K Yarchuisho na phongdorokli Magna phongdorokpada ngasi gumi famadu pangthokhibaga loinana hayeng ningthokaba numita Ukrul District Headquarter da Tangkhul Community Apex Body ama oiriba Tangkhul Nagalong TNL gi mihut saruk yaduna topa mifamama su pangthokani hairi atopa pawgi likhun amagi matungina Hombai dal Assam Rifles ki temporary oina checkpoint ama hangdokpaga loinana yumthangnana khulgi khunja singi chathok chasinda Assam Rifles na panma kaya piraki Kasom Khulen ga thangnana leiba khul amada yum sanabagi dama upubada Assam Rifles na thingba pirakpadagi mafam aduda leiriba Assam Rifles ki kem adu khoisang narba khunja singna thugai khibani Sugi monitoring committee na tawba thabakta opposition na lenga ki arona thuk khangdok na bahonaragdiba langda thudana bahonasi Suspension of Operation Sugi Monitoring Committee na tawba thabakta opposition na lenga amagi arona thuk khangdok na bahonaragliba langda thudana bahonasi haina Chief Minister Nongthumam Biren Singha na phongdokre wafam asinga si Sagol Fan Tera da leiba Ramji Kalong Rangkabui Khulda pangthokpa state level gangai celebration 2025 ki thoramda athoiba mithunglen oina saruk yarduna Chief Minister na phongdokhibani thoram aduda Power Minister TS Bisorjit Water Resources Minister Wangbong Nimai Pasoi Kendragi MLA Sapam Kunjakeshwar Wangkhem Kendragi MLA Thangjam Arun Kumar amadi Hill Area Committee ki Chairman Dinganglung Gangmai su saruk yaki Kabui Furuf ki kumai asigi manung chananat ki jagoi isai lining laison ki thoram sing su pangthokhi Ramji Youth Club ta pangthokpa gan ngai kumai da Chief Minister Nongthumam Biren na makhatan hai mathang chahidagi hauna Kabui Furuf ki gangai kumai asi Bishnupur District ki Moirang Khunau da leiba Sangai Ethnic Park ta pangthokna balengakna budget da senfam hablagani masina national amadi international ki thakta furup asigi chana lonchat khanghanba amadi uthokpa ngamgani hai ki Chief Minister na makhatan hai mioiba ama oina hingbada mahak masagi horakfam khangba tangai fadabagi pungpham lakpa maramna lining laison tongalabasu horakfam masak ningthina khangminaba mathautai Manipurda khundaminariba yellow furup singna lamda masibu mapu amagum Hiram khudingmakta apunbagi thaudang lominaba changi haiki ngasidagi hauduna lagliba numit mangani chumna pangthokadaba chakan gangai 2025 asigi damang Manipur lenga ki Minister Awangbo Nimaina lamdam asigi miya maru oina kabui rongmai furufta yaifa paujel pirakli Chahi asigi pangthokliba kumai asina lamdam asida ingtapa amadi nungai yaifaba pibibaga loinana mipum khudingmaksu nungai yaifaba oirasanu haina paujelagli